Zomi ga Kuki ga identity manade Zomi Kuki nate haina press release ama thorakre. Arambai Tengo gi Robin Mangangna wafam khara thamlakre madade lan horokpa matamda yeknaba Kuki da Chief Minister hana hat kadabane maitai hat lo haina haikiba sakmai yariban Kauzeng laimadagi khwairakpa maipaksana apokpa leikhidraba KS Pabung Singna haukiba numit nini mamangda numidangda class 10 tuition halakpi Nupimacha marida magaksa melakpa amadi nongmai masa ama puthoktuna nakhoi maru amamong kapsilakura haina dap torokpadagi haujuk angang sing amadi mama sing adu akitu jungtuna leire sak saw thau yadre hari maipak na maraibak thiri dusu Nupimacha amadi aiga hek pokminaba segi masani numit maktuda Arambai na koi thi bada paipak lotkhre haujuk phawba phangdre khul apun balop singi meeting tawre police da FIR pale ahen bawarep kiasu ngasi lawraklane mara asida paisana yasinanaba mi saga thajalakli se tawbirakanu lakliba na khoi yauna nakhong nakhut thudekane maipaki imungi mari mata khuiroi kharana paisana yasinare hadido pumla lali angang mari dugi maningda ai ama sinjaugum lepli khangjilbiyo paisagi sangga pangagi awatpa leiroi mara leiba midi logi tawpham thokpa tawjasano police na su khongjang khara yengsinbiyo kuitharikai irang hena kalakani haina Robin Mangang khoirak pamna maki Facebook account da warol ama thagalakle Kuki singna wapong ke songlong village da popi thade komla thabane hana phongdokhibado JUM na popi thaba thengnaduna popi yanthatpagi video social media sugda thaganarakle Ngarang Kuki militant ama JUM na puda khre haina social media sugda photo thaganarakle Social media da Kuki khunmai thabada NSN IM yawi habado aran bani haina JUM ke ga mari amata lainadi haina NSN gi maikaidigi phongdorakle ITLM na CRPF Assistant Commandant Bipin Wilson da Surya Chakra pibada condemn tawrakre hat kiba Kuki zo meeoi tara adu Mission Tribal ngakani hana phongdorakre Pungkun marigi manungda surrender tawraknaba Kuki CSO Sahilka na JUF ta khangankre kariguma surrender tawraktargadi kangpokpi gi CSO na chapchaba action lawragadi haina press statement thokre Garang JUM na popi farm gi sangsing mai tharamba myoising adugi mathakta Manipur government na pungkun marigi manungda action lawdarbadi ko to the national highway animukta ngasi ahingnongyai total shutdown tawgani hana phongdokhre Kuki MLA10 na surisikan mi hata senaba sing phana na balenga na honabada mateng panggadabani hana phongdokhre Mayang lambam risikan pumi hati na hatpi kiba thaudo aduda senaba sing sarkar asina phana na ba lokalakliba thaba sida Kuki gi leidiba MLA10 na sumateng pangbigadabani haina kaksing assembly constituency gi MLA su oiriba NPP legislature ki leader mayang lambam Ramesh hona phongdorakle kaksing assembly constituency gi lambi thongsing miyam na sathok sinda hena khudong chana ba pandamda paper block technology sijinaduna sengwa sagaliba singi manungsa na kaksing sumak lekai bamon parengi lambi semgaliba dubo yengsinbagi khoksata pawme singna hangkiba wahangi pawkhumda mataki wafam ase MLA Ramesh hona phongdokibane MLA Ramesh hona makha taraduna hai mihara singa matangda laikai miyam mikhalda mirep oikiba M Binod Jauna hona biduna JSC sembiduna sugnu SC gi MLA Keranjit yauduna governor unaduna lokhotpam thokpa thabak sing lokhotpiu haina memorandum pisinduna hona ba yaba kaya su hona biri miyara singa KSNI eda sinabiduna thiba humbagi thabak su hona biri asiguma mihat mipun gi thaba ase thorokpa matamda PR gi lenga asina tumina lei thokte maraleba sing phadoktuna athoma tamgi manungda logi oiba thabak lokhali haiba du miyamda utpinaba PR gi lenga asina hona biriba sidagi karaga hena kanna hona biu haina su MLA na governor gi puming sing selakhe MLA Ramesh hona makha taraduna high crime toramba sing criminal oina phaduna chera phanghanse Kuki na torambani nagana torambani mitai na torambani haibagi wakhalon adomda chattabida Manipur thokliba logi mayokta thabak tawriba sing maralaiba sing matam chana athubada phagatuna Zairak Panghanbana khwaidagi afaba khongthang oigane irang asi thokro matung hana leramba lenga nasu hojuk pa leba governor gi lenga asinasu lamdam masida tangdu letaba porakna ba thabakana lokhatuna khara ing tappa hanjilakle anawba lenga ama laklagani hainaramba matam asida meeoi kharana masagi oina khudong chaba lawduna asigumba irang asi thokhalaga mitei kanglupta sauhanduna irang amuk thohanduna lenga asi semhandana ba hona bagi thong ama satharakpune miyamna amohana
awafamda tahanaba honaba thawong satharakpani haina lawi asiguma thawong si amohana sathabigano Manipurda anauba lenga ama atubada puraktuna ingtappa Manipur ama puraknaba honabadai khoi punna hona minarasi haina su phongdokhi MLA Rameswarna lambi sembagi matangda su kaksing sigi lambi kaya paper block technology sizinaduna lambi kaya mathang manau naina semgalakle awatpa leiriba singsu mathang manau naina angamba thakta semgat hanaba hona khigani haina phongdokhi NRC taudrabadi lakadoriba February thage aroiba chayoldagi howduna lambi sorokta tholaktuna akanba khongjang salagani haina Sunil Karamna phongdokre yamna tangna chahi tara leiraga pangthokpa mikok thiba census ase ekhoi mioibagi tungi punsigi fundamentally economically political punamaki maraibak lepka doriba asibu iramda masida illegal immigrant oriba sin kukina ko terrorist singna horakliba irang asil lusindana amadi NRC tawdana Ministry of Home Affairs 2026 da phase ani thokna census pangthoklagani haina thokiba order adu lebak miyamna yaba ngamloi haina campaign for justice and fair delimitation JFD ki finance secretary Sunil Karamna phongdokre wafamasi hapta khudingi JFD progressive youth organization PYO amadi women welfare association ka khutsamnaduna leptana census and delimitation ki matangda chathaduna lakpa campaign ki manungchanna nahan uripok soron thingelda pangthokpa thoram amada phongdokhibani makhata na mahana hai asigumba yamna maroiba mikok thiba silebak miyamna hujuk pangthokpa matang matam chadari sinkuki narco terrorist kaya amana iramda masida changselaptuna landarakliba asi sahi ahum pharka doroba phawba losinba ngamdana leiribane illegal immigrants sing asi NRC natraga similar mechanism ama tawduna delimitation tawraba matung mikok thiba si pangthokadabane kariguma mikok thiba si NRC natraga delimitation tawduna pangthokiba tarabadi illegal immigrant oriba sinkuki narco terrorist kaya asi Indian citizenship oigadawribane sina iramda masida leiriba yellow phurup singi punsirol da yamna kairakadawribane maramasina lengaki mafamda NRC pangthoklaba matung mikok thiba silamda masida tawnaba haina lebak miyamna India lengak tanatana Manipur da leiriba MLA amadi political party singi mafamda appeal tawkhiba kaloinana makhatana hai Manipur gi phiba masi iramda masigi leiriba MLA amadi political party khudimagna lakadariba January 19 da phamgadawriba parliament session asida Manipur dagi MP ahumna hairiba wafam asi puthokhtuna mikok thiba se NRC tawraba matung pangthoknaba hona hanbiu iramda masida hujik leiriba irang asina district amadagi amada changba yadabada natana ningkhatamna national highway da chathokasin yadana leiriba matam asida census pangthokpa habasi asumba jason fair oiba census ama oide habasi campaign asigi committee da natana lebak miyam su thajai mikok thiba sigi matang da lebak miyam ge athingba leite tawbatabu fair main soina pa hojik leiriba lan asil loisinduna NRC tawraba matung mikok thiba si pangthokadabani haiba pandamda Manipur da leiriba mafam da satuna campaign asi pangthoktuna lakpani hairi kariguma mikok thiba si pangthokkiba tarabadi illegal immigrant oriba sinkuki narco terrorist kaya mikok thiba sina kupsin khigadra haina miyamna mipaiba poktaba ngamde illegal immigrants sing asi 1941 da yumpham oiduna NRC tawduna tanthokhigadabane aina haukiba sahi December 13 da organization asigi mihud anina Union Home Minister da memorandum amas pising kibasu laikre masidanatana Manipur da leiriba political party khudimakta so hairiba campaign asi satuna khanghan kibasu leire wafamase India ki lenga amadi Manipur da leiriba political party singna tadragadi lakadariba February thage aroiba seoldagi hauduna lambi surokta makhal kiyagi khongjang kiya changsalaglagani haira phongdokhe Kukijo MLA sing yaudrabasu government semlakpa yabagi oithokpasu leide hana phongdorakre state asida sahi ama phajilakadoriba president rule asi lotkhre marai sakri tawriba Kukijo gi MLA sing yaudrabasu athubada anoba government semlakpa yabagi oithokpa lei haiba wafam phongdoknarakre state asida thamliba president rule gi matamasi laktaba February 19 da sahi ama mapung pharagani manamaduna president rule asina sahi ama mapung phakhiba taragadi hojik suspended animation da thamliba taragani thushuba Manipur Legislative Assembly asidi job tawba natraga constitution na pediba provision singi manungda president rule makha sangthaba natraga sang
ꯁꯥꯡꯊꯗꯕ ꯍꯥꯏꯕꯁꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯄ꯭ꯔꯣꯕꯤꯖꯟꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯁꯥꯡꯊꯕ ꯃꯔꯝ ꯆꯥꯗꯦ ꯇꯉꯥꯏ ꯐꯗꯅ ꯁꯥꯡꯊꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒ ꯃꯔꯤ ꯂꯩꯅꯅ ꯌꯥꯎꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯂꯣꯖꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯅꯧꯅ ꯑꯦꯃꯦꯟ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯀꯌꯥ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯛꯀꯗꯕ ꯃꯔꯝꯅ ꯇꯉꯥꯏ ꯐꯗꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯅꯧꯅ ꯁꯦꯝꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯍꯥꯟꯅꯒꯤ ꯒꯚꯔꯟꯃꯦꯟꯠꯇ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯕꯤꯖꯦꯄꯤꯒꯤ ꯃꯁꯛ ꯅꯥꯏꯕ MLA ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯥ ꯑꯁꯤꯒꯤ 29ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣ MLA9ꯒ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯒꯨꯋꯥꯍꯥꯇꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯖꯅꯋꯥꯔꯤ 19ꯗꯒꯤ 19 ꯐꯥꯎꯕ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯒꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯀꯨꯀꯤꯖꯣ MLA ꯈꯛꯇꯃꯛ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤꯖꯣꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯀꯤꯖꯣꯒꯤ ꯂꯩꯔꯤꯕ MLA 10ꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯂꯣꯟꯒꯤ BJP MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦ ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯒꯤ MLA ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞꯇꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯗ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤ ꯀꯨꯀꯤꯖꯣꯒꯤ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯎꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕ ꯈꯔ ꯄꯤꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩ ꯑꯁꯤꯒꯨꯝꯕ ꯊꯥꯖꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯝꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯤ BJPꯒꯤ MLA ꯑꯁꯤꯅ ꯍꯥꯏꯗꯣꯛꯂꯛꯈꯤꯗꯦ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯖꯅꯋꯥꯔꯤ 30ꯗ ꯑꯁꯥꯝꯒꯤ ꯗꯤꯕ꯭ꯔꯨꯒꯔꯗ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯃ ꯁꯥꯅꯅꯕꯒꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜꯒꯤ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯃꯔꯣꯝꯗ BJPꯒꯤ MLA ꯈꯔꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ 100% ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯤ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯂꯩꯔꯤ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯨꯀꯤꯖꯣꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯈꯣꯏꯒꯤ MLAꯁꯤꯡꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗꯁꯨ MLA ꯈꯔꯅꯗꯤ ꯁꯦꯝꯒꯗꯧꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔꯅ ꯀꯨꯀꯤꯖꯣ MLAꯁꯤꯡꯒꯤ ꯑꯣꯏꯅ ꯃꯈꯣꯏꯗ ꯆꯔꯛ ꯆꯍꯤꯡꯅꯕ ꯑꯃ ꯂꯩꯔꯒꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟꯅ ꯅꯥꯊꯩꯔꯒ ꯁꯦꯟꯇꯔꯅ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯗꯨꯅ ꯊꯝꯂꯒ ꯁ꯭ꯇꯦꯠꯀꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ BJPꯒꯤ MLAꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯂꯩꯉꯥꯛꯅ NIAꯗ ꯍꯥꯏꯔꯕꯁꯨ ꯀꯦꯁ ꯂꯧꯈꯠꯄꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯥꯟꯇꯤ ꯕꯂꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯊꯣꯡ ꯈꯪꯗꯕ ꯀꯨꯀꯤꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯎꯆꯥꯟ ꯃꯈꯣꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 8ꯇꯒꯤ M ꯔꯤꯁꯤꯀꯥꯟꯇꯒꯤ ꯃꯤꯍꯥꯠꯀꯤ ꯃꯇꯥꯡꯗꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯄꯟꯊꯗꯅ ꯀꯦꯁ ꯑꯗꯨ NIAꯗ ꯈꯨꯠꯁꯤꯟꯅꯈꯤꯕꯗꯒꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 3ꯂꯣꯝꯒꯤ ꯃꯃꯥꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12, 2023ꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯨꯞꯅꯇꯪꯒꯤ ꯀꯤꯂꯣꯃꯤꯇꯔ 3ꯂꯣꯝꯗꯃꯛ ꯂꯥꯞꯅ ꯂꯩꯕ ꯆꯥꯡꯉꯧꯕꯨꯡ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯀ꯭ꯋꯥꯀꯩꯊꯦꯜ ꯀꯣꯟꯖꯦꯡ ꯂꯩꯀꯥꯏꯗꯒꯤ ꯑꯀꯣꯏꯖꯝ ꯅꯣꯡꯉꯥꯟꯕꯒꯤ ꯑꯄꯣꯛꯄꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯆꯍꯤ 3ꯂꯣꯝꯒꯤ ꯃꯃꯥꯡꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯁꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕ ꯑꯆꯨꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ JAC ꯑꯃ ꯐꯥꯎꯕ ꯁꯦꯝꯗꯨꯅ ꯖꯁꯇꯤꯁ ꯐꯪꯍꯟꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯁꯤꯖꯐꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯔꯤꯕ NACN IMꯒꯤ ꯀꯥꯗꯔꯁꯤꯡ ꯆꯦꯟꯅꯕꯅꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ ꯑꯗꯨ NIAꯗ ꯁꯤꯟꯅꯕꯤꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯥꯔꯆ 19, 2023ꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯍꯥꯏꯖꯈ꯭ꯔꯕꯁꯨ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯀꯦꯁ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯖꯕꯗ ꯐꯥꯎꯕ NIAꯅ ꯀꯦꯁ ꯂꯧꯈꯠꯄꯤꯔꯛꯇꯕꯒꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2024ꯗ ꯃꯍꯥꯛꯅ ꯄꯤꯇꯤꯁꯅꯔ ꯑꯣꯏꯗꯨꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯁꯤꯚꯤꯜ ꯅꯝꯕꯔ 631 of 2024 ꯐꯥꯏꯜ ꯇꯧꯈꯤ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠꯁꯤꯡꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅꯤ ꯍꯥꯏꯔꯤ ꯄꯤꯇꯤꯁꯟ ꯑꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯂꯧꯈꯠꯄꯤꯗꯨꯅ ꯃꯁꯤꯒꯤ ꯋꯥꯌꯦꯜ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯕꯤꯔꯛꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯀꯦꯁ NIAꯅ ꯂꯧꯈꯠꯄꯤꯗ꯭ꯔꯦ
loinana case asigi mathangi oil task ki kuntra mathoi da makhata na chathagadori haina su phongdorakle mana makhata na hai ichanupa laikhidaba thodok ki matang da lenga ki maikei karigumba amata phangba leitre masi oirabasu isagi damak mamal lobadi pamde masigi mahutta isabu hatpa mihatpa singdu logi matungina pharba pifam thokpa cherak pihaningi haina su phongdorakhe panba yabade thodo adugi matang da kangpopi PS na IPC section 302 amasung 34 ka loinana Unlawful Activity Prevention Act ki section 15, 16, 18 amasung 20 ki makhada case FIR number at clause 2 2023 suwo moto da register tawduna lokhatkibane laikhidrabagi haksang bo February 13 2023 da RIMS ki middle sangda postmortem examination tawkibane aduga Manipur nga ki commissioner home ki maikaidagi March 18 2023 the Ministry of Home Affairs da ibeserol amathaduna case asi NIA na thizil hanbinaba haijakibane adubo Manipur lenga na hajaro phawbuda lokot pidabadagi petitioner oiriba laikhidrabi apokpina March 14 2024 da Manipur Human Rights Commission da wakatkibane haire wakala dugi matungina commissioner March 18 2024 da lenga ki commissioner home amasung DGP da direction piduna case adugi investigation khomang chausinna sathanaba khanghankibane haire adumona mag NIA gi maikai da kisu case asi lokhottabaga lonana thodo asigi justice tabadagi laikhidrabagi apokpi akujam ombi santibulana September 4 2024 da High Court of Manipur da wakatuna masanu pabu tamthina hatokpi kiba thodoki matangda kangpopi PS na lokhatpa case adu NIA da sinahan binaba direction PBO haidna wakat khibane haide Hyderabad the furniture shop da maichak pada kanba changkiba ani yauna manga sire Hyderabad ki Nampali da leiba mathol mari ki furniture shop ama maichak pada sor phungdat pada anga ani yauna nupi ama yauna mioi manga sire haina officer sungna nahan phongdorakre pak sauna maichak pagi thodo adu nahan thokibani thodo adu ki matang da rescue operation sathaduna building adu ki basement ta mi manga adu ki mathoi kanna bohona ke police na dukan adu ki mapu phare haina officer sungna haike aikoina mi manga mangkhre habagi paw phangke aikoina haksang manga phangle makhogi manungda angang ani amasung sahi yamlaba nupi ama yaurokhe haidi makhoi building adugi tongan ba mafam da leiramba thengna ki haina senior police official amana phongdorkhe laikhidraba sing adugi manungda atopa nupi ani aduna sahi kunthra rom sude makoi dukan aduga thabak tawbani aduga pot puthok pusin tawnabagi auto driver su oi haike makoi ani angang sing amasung nupi adu kannaba mafam aduda changsin khibani adubu park sauna karakhiba aduna makhoi chu mafam adudagi thorakpa yakhidabani haina official singna haike angang ani adu sahi taret amasung taramathoi sure makhoi building adugi security guard ki masan passing ne makhoi gi imung adu basement aduda laibane Telangana gi Nalgonda district tagi security guard adu mahakiloi nabigalona makhoi gi angang ani adu building adu da thamlamlaga thabak amagi dawak mafam adu thadok tu challinga da laibak thiba thodo adu thokibani haike sahi hombo surabinu pe aduna Karnataka ga yumlona ba Kalabura gi district tagi ne mahak mafam adu da sweeper kam security nupi oina laibane mahak su basement adu gi atopaka da laibane haike Christian lining da onbagi damak phu saiduna warakhre hari Chhattisgarh ki Maoist ki Iran kaliba Narayanpur district ta imung ani Christianity the lining on bagi damak miyamna phu saiduna warakhibaga loina yum thadoktuna chatkhigada haina khulle kaidagi tan thorakre hari agency ki pawdo phongdorakpada Narayanpur ki district headquarter ki kilometer homudra rom chatlaga leiba mafam ase healthcare education singba facility sing matam sangna matik chana phangdaduna lerakhiba mafam ne haiba mafam asda lining on bagi thawng ase asuki matik haksina lawi thodok thokiba khungang asida yum tarani parom lei asigi manungda imung ani chahi mangarong ki mamangda Christianity lining da on khibane atopa khunja singda imung ani asi mamangai degi hauna leraklaba khul asigi traditional oiba sana kanglon amade lining gi thabok thorom sing khongoine haina marasi khibaga loinana khunja kharana imung ani asigi mioi singa issue asigi matangda wangang narubada ungkhannarakpadagi nahan gi thodo asi thokibane hadi imungani aduna phongdok khrakibada khunja sing aduna makhogi yomda sangsilaktuna yumgi pochai ama ata thohan batana tana makhoi bu sathena phusai duna warakhi haire tungda kholasida leiba yaroi haina yumgi polam sing imungdagi thangdoktuna khudakta chatkena ba khangalakhe Christian lining da olabusu mamangai dagi hauna sanarakpa kholasigi sana kanglon amadi tradition sing di ngak na chalakhibane haina phongdorakhi haire
US na landarakani kibadagi Iran gi Supreme Leader bunker manungda lotkhre haina report amana phongdorakle. United States na landarakpagi oithokpa leibadagi akiba phawraduna Iran gi Supreme Leader Ali Khamenei bunker manungda lotuna leikre haina Times of Israel na report tawrakre. Times of Israel na phongdorokpa waron amada Supreme Leader Ali Khamenei ge bunker si yamna kanba amasung soidangam lidaba bunker amani haina phongdorakhe. US gi lanmising na ising lambida Iran tamna changsin khre haina US President Donald Trump na phongdokhraba matung Iran da US na landarakpagi changna oithokpa lei haina Iran gi assessment amana phongdorakhe. US gi thawng asina Iran da matam amatada landarakpa yabagi oithokpa su lei haide Supreme Leader Ali Khamenei bunker da lotuna leide haina Times of Israel report tawrakhibaga wenana mahaki ahum suba masanupa Masudna mahaki mapagi office da phamduna mapagi mahut sinduna mathau tawduna leide haide oirakluba phiba masida Masud asi lengaki lusingba singa paruina paw phawnaba misak amasu oide Iran lengaki mayakta khongjang sangsilba singbu matik mayai sizinaduna Iran lengakna namthanaba honaba bu yaningdabu utuna US lengakna Ali Khamenei lengaki mathakta kihan khanganbagi thabak sing sathaduna lakhibane Iran lengaki mayakta khongjang sangsilba meeoi kiyabu sibagi cherakpinaba laothokhre adubusu President Donald Trump na athinba piki haina US ki maikaidagi phongdokladuna lakhibane jairasida Iran gi President Masud Pezeshkian numit kharnagi mamangda Supreme Leader Khamenei da attack torokpa habisi lebasida mapung phana lan chathabani lawgani haina su phongdokhiba leikrabane